Gaza wargi matangda Guterres ki warwol amagi matung Israel na UN official singda visa pidana bawarep lawkre. Israel na United Nations official singda visa sing Peter Roy haina makoy gi UN da ambassador wari baduna phongdokre. Israel gi media gi matungin na mamangi numita UN Security Council da UN ship na ngang ki bawarol sing aduge falloy na Gilad Erden na yumsa kaisa da statement adu pi ki banay. UN Secretary General Antonio Guterres na Gaza Strip ki awang dage Khada citizen sing butsat kinabagi order tawbagi damak Israel bu naksepta sa ike. Palestinian sing ase sahi yangkay ga taruke occupation gi makata thamlakraba oibana October 3 Israel da sathagiba Hamas ki attack adu ahangba amadage thokiba natte haina sumahak na haike. Laiba kaya na Guterres ki yamna khalsaba mawong adu butaram na okhi haina Al Jazeera ge Gabriel Elizondo New York tagi hairake adu moina magmaduda Israel na may hawna saukre amasong makoy gi official sing na UN ship adubu resign tawnaba demand tawkre. Secretary General adugi mayokta makhalasigi asawba sidi taseng na magmahausagi oiba mawong ama natte haina Elizondo na makata ke debate aduda yawkiba Israeli Foreign Minister Eli Cohen asuki matik saukre madude laibak pokpogi numidang wairamda pangthokadaba Secretary General aduga unagadaba makakthatre maki wangang adugi maramna aikoy na UN representative sing da visa sing piba toklagani haina Israel gi UN envoy Erdan na army radio da haike aikoy na han na Under Secretary General for Humanitarian Affairs Martin Griffiths na visa ama pikidre makoy bu para ama tambi bagi matamadu lakle haina mahak na haike UN Secretary General bu resign tauna ba Israel gi demand adu kay hawruda ba attack ama ni haira duna Palestinian Ministry of Foreign Affairs na condemn taukre